Akasbani Imphal, Ngangbam Nganthoi Pau Pajari, Ahanbada Maruiba Pau. Manipur COVID-19 Narambadagi Parakpa Migi Masing Punna, Lising Ahum Sani Humpumathoi Sure, Parakpagi Sang Sada, Humpumari Dasmik, Mangani Pan Yaure. COVID-19 Laisatki Yanglaga, Employees, State Insurance Corporation na, Sahiesigi Mars Kunmaridagi, December Kuntramathoi Paubugi Oina, Unemployment Benefit Pinaba, Tha Humgi Kusumangi Sada Yang Bagi Nyong Kom Thokle. Telangana ki Sri Sailam Project ki hydroelectric plant ki tunnel da ngasi mai salakpada engineering staff mapan thorokpa yadana leiri. Bharat amasung Maldives lebak ani ki marakta shipping service mathang thadagi hauragani. Amasung lebak sida COVID-19 naba pharakpagi sang singthaningai oine hengelakuna haujik sada 73.3 yaure. Manipur da COVID-19 narambadagi pharakpa migi masing punna lising ahum chani humpumathoi sure masigi manungda lising ani chatret marifu marina general population dagini aduga samga taratare na central security personnel dagini haukiba pung kunmari khakta da miyoi chani yankhima pan naba phaduna mayum da halhankhre naba phabagi sangsa da humpumari dasmik mangani pan yaure raija sida COVID-19 positive oiba masing dagi naba phakhiba masing na hele Haukiba pung kunmari da naba phakhiba migi masing sani yankhai mapan oibada COVID-19 positive oiba masing sama kunmari ni. Positive oiraba sing adu general population dagi marfudarani pan aduga Central Armed Police Force dagi kuntaruk ni. Raizagi Haksel Bibhag ki Additional Director amasung machin chatpa misak Dr. Khoirom Sasikumar Mangang na thokpa cherol mana hai Raija sida COVID-19 na naba miyoi ani ngasi leikhidabaga loinana leina asina leikhidaba migi masing kunmathoi sure. Ngasi leikhidabasing adu Imphal gi Jenims da ama amasung Unako COVID Care Center da amani. Unako COVID Care Center da leikhidaba miyoi adu Churasanpur Jila dagini mahak ahanba IRB gi personnel ni hairi. Hauzik raija sida leina asina naraba miyoi lising mga supna ni fumapan sure masigi manung da general population dagi lising hum chatret kuntra taret aduga Central Security Personnel dagi lising amachahum tarani thoini. Haukiba pung kunmari da naba phaduna discharge tawkhrabasing adudi Central Armed Police Force ki personnel Sam Taret Community Quarantine Center Lamboi Khongnangkhong dagi Humbudra Mathoi Unako dagi kuntra mari None dagi tara humdoi Kaksing dagi tara taruk Naili Churasanpur dagi tara mari amasung Senapati dagi tara mari ni. Raija sida COVID-19 laisa thengnanaba tongan ba sangstan singna makhoigi angamba thakta thabak thorom kya paikhatnari. Lamdam sida nupi singi oiba cooperative model da Phisalonsa gi lamda mangjil thariba society Renu Handloom and Handicraft Cooperative Society gi thomi lising mari henbana ayuk numidang khaidana langjam gi face mask puthokli. Ngasi phawbada society asina puthokpa face mask lising tara hena tongan balamda thabak toriba COVID frontline warriors sing da lemna yanthokre. Akasbani Imphal gi ipau kangbuga khanana unabada society asigi secretary Arambam Renu na hai COVID-19 laisat thengnanaba honabada aikhoi punamaki asoba daita lei. Laisat asi thengnanaba mari lenaba authority singda society asina sel gi mateng pangba ngamdrabasu phisabi sing asina face mask asi puthoktuna ngasi phawba frontline COVID warriors singda lemna yanthokuna lakli. Helum sida handaki corona sida aina mayamda pasamang umjadracho ekhigi product china dugagi leiriba phi sina aina epindagi haure aina mark sembache aina mark semise ekhigi hujichi jamna leitaba waba mi myam chale ado ai lupam lobode nate isagi puthui pa product phi sari duna tuba chu isana te plastic khak thidi khoi lei makol amada lupa lising ma changa pe ado makol mana dum jang khai hum phuchu tuba lei adudi ena donation tawi madu lupam lawdeba karigina da aina ngamjaba kitoju mayam da mateng panga di koina kalaga madumati ai tawe mayam apun magyona larba ina kumba ba leitra hujikse yamna punumakche wada ba leitra banina aide aina angambado madu puthoga tawbune ai shochi makse angamjaba se tawiyena dum mayam pi kathupane ba. COVID-19 gi yenglaga lockdown amasung containment ki thorang oina Tamenglong District Hospital gi OPD amasung ground floor thasi gi tara tagi thinglakpa du matik saba sexil thorang lokhalaba tungda hayengdagi OPD amasung ground floor ayuk pung tara dagi nungthil pung amma phawba hanglagani adum oina mag hospital asigi laboratory amasung diagnostic center singi thong hangloi hairi zila sigi si medical officer na thokpa cherola mana hai
anaba yengba lakpasingna suksoi soidana social distancing ngangnaba amasung face mask na singba sizinnagadabani. Bisnupur जिला की सबल ममंग लेकाइदा लेबा मियोय अमा कोविड-19 पॉजिटिव ओइरकपदगी मफम अदु कंटेनमेंट जोन ओइरे हाइरी हिरम असिगा मरी लेनाना जिला अदुगी डेप्यूटी कमिश्नर न चेरोल अमा थोखरे. कोविड-19 लाइसेट लेरिबा असि यंगलगा एम्प्लॉइज स्टेट इंश्योरेंस कॉर्पोरेशन ESIC ना सही असिगी मार्च 13 दगी दिसंबर 38 फाउबगी ओइना अनएम्प्लॉयमेंट बेनिफिट पिनबा था होंगी खुसुमंगी सादा यांखै पिबगी नियम कोमथोकले. केंद्र की लेबर अमसुंग एम्प्लॉयमेंट मंत्री संतोष कुमार गंगवारना सभापति ओइदुना ngarang pangthokiba ESIC की साम 34 सुबा मिफमदा वारेप अदु लौखिबनी. ESIC ना अटल बिमित व्यक्ति कल्याण योजना थबक तो ओंथोक्तुना एम्प्लॉयमेंट स्टेट इंश्योरेंस ESI स्कीम की मखादा यावबा सिनमिसिंगदा अनएम्प्लॉयमेंट बेनिफिट असि पिबनी. ESIC ना स्कीम असि मथंग सही की जून 30 फावबा सांगदोकनबा वारेप लौरे. महाराष्ट्र दा अहल ओइरबा मियोइसिंगदा BCG वैक्सीन न कोविड-19 दगी ngakthokpa ngamgadra haibagi matangda Mumbai Civic Body amasung Indian Council of Medical Research ICMR na thijinbagi thabak satharagani hairi. Masi thijinbagi thabak asigi ayaba sarkar na pirakpa ngairi. Masida sahi humphudagi humbudra manga phawgi manungda leiba COVID-19 nadaba miyoisingda vaccine asigi sangyang chathagani. Malemda laina asina ahal oiba miyoisingda hena sokhali amasung khudong thiningai oihalli. Laina asina maram oiduna sibagi sangso sahi matang asigi miyoisingda sangwangna lei. Angangsingda tongan balaina singdagi ngakthoknaba sizinariba BCG vaccine aduna sorhonbagi laina kaya yauna virus na thokhanba laina kaya ngakthokpa ngambagi praman phangi. Maramaduna ahal oiba miyoisingda vaccine asi piraga COVID-19 na handanaba honaba yabra haibadu thizinaba thabak satharagani haina ICMR na phongdokli. Tabiriba pawase akasmani Imphal dagini. तेलंगाना की श्रीशैलम प्रोजेक्ट की हाइड्रो इलेक्ट्रिक प्लांट की टनेल दंगसी मई सागलकपदा इंजीनियरिंग स्टाफ मापन थोरकप यादना लेरी. मई सागलकप मतम अदुदा यूनिट अदुदा थबक तौरंबा मियोय 10 दी असोयंगाम यावदना सेंथोरखी. नेशनल डिजास्टर रेस्पॉन्स फोर्स अमसुंग फायर सर्विस के अपुनबा कांगबु अमना मफम अदुदा मी कनबगी थबक सथरी. लैनुंगदा लेबा यूनिट सिंगदा मी कनबगी थबक ता हिसिंगलबा सिंगारेनी की मियोय सिंगसु मफम अदुदा मी कनबगी थबक यावरी. टनेल अदुदगी मैखु यामना थोरकप मरमना मी कनबगी थबकता खुदोंचादबा कया मायोकनरी. मफम अदुदगी थोरकप यादना लेरिबसिंग अदुगी मनुंगदा डिविजनल इंजीनियर अमा अमसुंग असिस्टेंट इंजीनियर मरी यावरी. तेलंगाना ट्रांसको की चेयरमैन अमसुंग मैनेजिंग डायरेक्टर प्रभाकर रावना हाई मई हौरखिबा यूनिट अदु मखाताना संदोरकप थिंगनबा तोंगाना थमले. अहानबगी ओइना फंगबा रिपोर्ट की मतुंगिना मई चाकपा अदु शॉर्ट सर्किट तगिनी हाइरी. राष्ट्रपति रामनाथ कोविंद, उपराष्ट्रपति M. वेंकैया नायडू, प्रधानमंत्री नरेंद्र मोदी अमसुंग तेलंगाना की मुख्यमंत्री चंद्रशेखर रावना थौदोक अदुबु नुंगाइतबा फोंदोरकली. तेलंगाना की एनर्जी मंत्री जगदीश रेड्डीना थौदोक थोकफमदा सत्तुना मी कनबगी थबक अदु हकथेंगनाना यंगसिनख्रे. भारत अमसुंग मालदीव्स लेबाक अनिगी मरकता जहाजना चथोक चसिन तौबा मथंग थादगी हौरगनी हाइरी. सर्विस असी प्रधानमंत्री नरेंद्र मोदीना हौखिबा सहीदा मालदीव्स खोंगसत्ता लेरिङैदा सही तौनखिबनी. जहाजना लेबाक असिदगी मालदीव्स की कोनुंग मालेदा हकथेंगनाना यौहनबा ngamnanaba खोंगथांग असि लेबा अनिना पुन्ना पाइखमिनानबनी. लेबाक अनिगी मरकता मी पुथोक पुसिन तौबा अमसुंग पोतचै होंदो हंजिन तौबा सिना लेबाक अनिगी मियामगी मरी हेना फगरहनबता नतना अतोप्पा लंबीदा चथोक चसिन तौबदगी सादिंग हंथाहनगनी हाइरी. पोतचै मेट्रिक टन 3,000 फाउबा पुबा ngamnaba कार्गो जहाजना भारतगी मालदीव्स यौबदा नुमित 10 रोम चंगनी. सर्विस असी शिपिंग कॉर्पोरेशन ऑफ इंडिया लिमिटेड ना पाइखतकदबनी. जहाजसिंग अदुना मी पुथोक पुसिन तौबता नतना खुसु खुलाई चाना थंगनबा अमसुंग लौ सिंगुगी पोथोकना चिंगबा पुथोक पुसिन तौगनी. निंगतम नुमित पालनगा मरी लेनाना इन्फॉर्मेशन अमसुंग ब्रॉडकास्टिंग मंत्रालय अमदी नेशनल फिल्म डेवलपमेंट कॉर्पोरेशन NFDC na sinduna lebak ningbagi wakalon hengananabagi pandamda sinkiba online short film sangdamnabada Abhijit Paul na direction piba short film MI na ahanba mana fangle. Mana sida lupa lak ama yauri. Ani suba mana na Debojo Sanjib na direction piba Up India Banega Bharat na ani suba masung. Jubraj Gokul na direction piba 10 rupees na hum suba tare. Sangdamnaba si माइगो पोर्टल दा ममांग थागी 13 दगी थासी की 3 फाउबा लाइव ओइना पांगथोखिबनी. फिल्म सिंग असिगी थीमना मरेबाक निंगबा अमसुंग जाति असिबु सावखरहनबगी दमक मरोमदुम लेपसबा ngamnaba अनौबा वाखलोन ओइबा
आत्मनिर्भर युमफम ओइबनी सांगदमनबा असिगी फोल असि ngasi mantraloy asina laukthokibani Twitter da thagatpa warol amada information amasung broadcasting mantri Prakash Javadekar na makong mathang tarabasing amasung sangdamnaba sida saruk yakhiba khudingmakpu thagatpa phongdokhi Akashbani Imphal gi paukta biri Leiba sida COVID-19 naba pharakpagi sang singthaningai oine hengelaktuna haujik sa da 9.3 yaure haukiba pung 12 khaktada punna miyoi lising humphunithoi sani marphunithoi naba phare Masi tharaga leba asida laina asidagi naba phakhiba migi masing lakun mathoi lising yang khainipan samapan nifu taruk sure sibagi sang tapna hanthaраktuna sada ama dasmik nipan mapan da leire Haksel mantraloy gi pauna hai haukiba pung 12 da miyoi lising humphunipan chanipan merfudra nipan nauna laina asina naba thengnare leba asida laina asina naba migi masing punna lakun mapan lising manga chanipan kulhumdoi sure active case na lak taruk lising merfudra ni thoi sumna kunipan sure Haukiba pung 12 khaktada miyoi chamapan merphumdoi leikhidabaga loinana laina asina leikhidaba migi masing lising yankhai mari chanipani phumapan sure Indian Council of Medical Research ICMR na hai ngarang phawbada puna sample koti ahum la kuntra mari lising humphutare chani kuntra tare test tawbu ngamkhre masigi manungda ngarang khaktada lak nipan lising manga chamapan merphumanga test tawkhi Haujik phawbada lebasida coronavirus ki sample test tawnaba laboratory lising ama changwa supna mari sure Mizoram da COVID-19 gi yenglaga Aizol municipal area gi manungsingda tha asigi kunmari phawba total lockdown thamjin khre masi haukiba numit kharani da COVID-19 gi contact tracing chathariba adugi yenglaga lawkhiba warep ni hairi Rajya gi chief secretary na hai containment zone singdagi sample sing khongalaga paktakna na test tawnabasu mari lenaba singda khangan khre Rajya du da hojik phawbada leina asina naraba miyoi chanipan merfudara nipan sure haukiba pung 12 da miyoi kunithoi nongna leina asina naba thengnare aduga miyoi 12 amadi phaduna mayum da halhan khre masi tharaga punna naba phakhiba migi masing samari supna ani sure miyoi chama merfudara humdoina tongan ba hospital singda layengli Urisya da COVID-19 na naraba migi masing khanghen hengelaktuna lising humbudrani thoi chatre tarani pan sure haukiba pung 12 da miyoi lising ani chatruk merfudrani pan laina asina naba thengnakhi masigi manungda miyoi tara laikhidre masi tharaga raija du da laina asina maram oiduna sikiba migi masing sahum merfudara sure miyoi lising nipan changwa humbudra taruk naba phakre haujik active case lising kulhumdoi chatruk merfudra mapan leiri Punjab ta COVID-19 gi yenglaga Mukhyamantri Amarinder Singh na Rajya du gi sahar sa mahuputare ta makhata na lockdown thamlagani haina lauthokle Lockdown asi ngasidagi mapung phana satnaba hore warebasi COVID-19 gi sang naina pangthokpa mi phamamada laukhibani Meghaloi da nongmugi oina khwaidagi yamna ngarang mi chama kuntaruk coronavirus positive oirakhi masi tharaga apunba positive case lising ama chatru humphuma thoi sure naba phakhiba masingna chatret kunthra yaure Rajya sida hojik phawbada mi taruk laikhidre Nagaland ngarang mi kunmanga nongna COVID-19 positive oirakpadagi apunba positive case lising ahum changwa marphumdoi sure mi lising ama chamapan kunma thoi naba phakhibadagi hojik active case lising ama chatruk ni phunipan leiri mi tare na leina asidagi laikhidre Sikkim dangarang mi yangkhainipan COVID-19 positive oirakpadagi apunba positive case lising ama chani marphudara sure Mi chanipan kuntaret naba phakiduna hojik active case samri humpu leiri mi ahumna leikhidre Aroibada maroiba paw amuhanna Manipur da COVID-19 narambadagi pharakpa migi masing punna lising ahum chani humpuma thoi sure pharakpagi sangsada humpumari dasmik manganipan yaure COVID-19 laisat ki yenglaga Employees State Insurance Corporation na sahi asigi March 12 dagi December 13 thoi phawbugi oina unemployment benefit pinaba tha ahumgi khusumangi sada yankhai pibagi niyom komthokle Telangana gi Sri Sailam project ki hydroelectric plant ki tunnel dam ngasi mai chaklakpada engineering staff mapan thorakpa yadana leiri Bharat amasung Maldives lebak ani gi marakta shipping service mathang thadagi hauragani amasung lebak sida COVID-19 naba pharakpagi sang singthaningai oine hengelaktuna hojik chada 9.3 yaure pauloi jare